Mitkhuba Mukbang na mayang pulo ikonon Khurumjari ngasi CHAGEMPOMBA ina pujari aduga sina ai video namak pudai ihan baca boidune sahau chengne kamai taugi yengi tawni bam hause aduga tilo bora lere sina HAWAIJAR ga Morok ka Metpa aduga kotnaba kobi ne sin hatak sei hanba kobi leine aduga hawai matone adudi matamang vida sa hauslage pungji pati May sale. Trading tawiriba amadi tabining basinaw sigidamagta yam nungaiba pao mo puragli modudi GTC ni haibadi global trade capital ni masina trading tawriba singda piriba asawu khudong sawa sigdudi fast withdraw within 2 minutes no commission 24/7 customer support ni masida sunatana GTC broker asi 100 plus country da work tawriba 985k plus client labor amadi 13 years suraba trusted oiba broker amani ahanba $100 deposit over matamda 100% margin bonus fangani aduga $500 deposit over matamda 20% credit bonus fangani trading the meaning with now singi oinasu tha ahumgi $100 subscription thiraga phanguduriba amadi tamguduriba singadudi ahanbada basic to advanced tamba fangani masida sunatana sigina use tawraga nomagi oina lupa songa dagina lupa lisingama famu tanbe yabagi kudong saba lay amadi AI ge support su laygani hena live amadi nuaina bagi namakta matamgi matung inna weekly live session su tawi amadi live trading session su fangani hariba mayam singa sai $100 thibudro loy yaure aduga atopa market tadi paisa tongan tongana mayam ama tingduni ado hariba sidadi layer trading bu pambiba amadi interest lebi sinaw singna masida thon jariba WhatsApp group sida join tosan biraga khangtaba kudimak tanaba amadi hangba yabagi khudong saba layragani aroibada ina haijaga do wafamdi masi financial advice na sede recommend ni
ꯉꯁꯤꯒꯤ ꯏꯟꯖꯥꯡꯁꯤꯗꯤ ꯍꯥꯎꯃꯟꯗꯅ ꯂꯣꯏꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ ꯑꯗꯨꯗꯤ ꯆꯥꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯃꯊꯪꯗ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯅꯨꯡꯉꯥꯏꯕ ꯑꯃ ꯄꯨꯔꯛꯑꯒꯦ